ꯀ꯭ꯔꯨꯝꯁꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯁꯤ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟꯗꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯊꯥꯛꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯩ ꯃꯌꯥꯅꯤ ꯑꯆꯧꯕꯤ ꯊꯥ ꯐꯥꯗ꯭ꯔꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯊꯕꯛ ꯀꯩ ꯇꯧꯅꯣ ꯃꯨꯛꯕꯥꯡꯅꯕꯁꯨ ꯅꯪꯗ꯭ꯔꯦꯕ ꯑꯗꯣ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯉꯁꯤꯒꯤꯗꯤ ꯇꯦꯅꯋꯥꯟꯕꯤ ꯌꯥꯎꯔꯦ ꯑꯩꯅ ꯍꯦꯛꯂꯛꯄꯅꯦꯕ ꯁꯝꯕꯅ ꯄꯥꯜꯂꯦ ꯁꯤꯡꯖꯨ ꯀꯩꯅꯣ ꯂꯐꯨ ꯊꯔꯣ ꯅꯠꯇꯦ ꯀꯩ ꯊꯔꯣ ꯁꯤꯡꯖꯨ ꯉꯁꯥꯏ ꯉꯔꯥꯡ ꯄꯤꯔꯝꯕꯅꯦꯕ ꯑꯗꯨꯗꯩ ꯃꯦꯠꯂꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯃꯍꯤꯁꯤ ꯂꯩꯔꯗꯣ ꯃꯍꯤꯁꯦ ꯍꯩꯊꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 4-5ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯀꯩ ꯆꯤꯜꯂꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯌꯨ ꯌꯦꯡꯁꯤꯕꯤꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨ ꯃꯌꯥꯝ ꯕꯦꯜꯂꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯕ ꯑꯃ ꯇꯧꯔꯁꯦ ꯀꯨꯏꯔꯦ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯕꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯦꯟ ꯊꯣꯡꯕꯁꯦ ꯑꯣꯛꯀꯨꯝꯕꯗꯤ ꯑꯗꯨꯝ ꯆꯥꯏꯕꯀꯣ ꯌꯦꯟ ꯊꯣꯡꯕꯁꯦ ꯋꯥ ꯍꯥꯎꯋꯦ ꯑꯁꯣꯝꯗꯁꯨ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯄꯤꯗꯣ ꯌꯥꯗ꯭ꯔꯦ ꯈꯨꯂꯥꯎꯗꯤ ꯌꯥꯗ꯭ꯔꯦ ꯎꯃꯣꯛꯇꯣ ꯃꯦꯠꯄ ꯅꯥꯎꯁꯤꯡꯖꯨꯗꯣ ꯍꯥꯎꯋꯦ ꯎꯃꯣꯛ ꯁꯥꯔꯒ ꯈꯅꯥꯎꯒꯁꯦ ꯐꯨꯟꯖꯜꯂꯦ ꯐꯕ꯭ꯔꯥ ꯑꯩ ꯆꯥꯛꯀꯧꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯛꯀꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥꯒꯨꯝꯕ ꯐꯪꯉꯦꯕ ꯑꯗꯨꯗꯒꯤ ꯆꯥꯕ ꯊꯛꯄ ꯍꯥꯏꯔ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯅꯤꯉꯣꯜ ꯄꯣꯛꯄ ꯄꯣꯠꯇꯣ ꯑꯗꯨꯅ ꯆꯥꯛꯀꯧꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯕꯅꯤ ꯍꯥ ꯉꯥ ꯅꯪꯒꯤ ꯍꯋꯥꯏ ꯆꯥꯎ ꯀꯩ ꯑꯣꯏꯅꯤꯡ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯔ ꯌꯨꯇꯨꯕꯔ ꯐꯥꯎꯕ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯨꯏꯔꯕꯩ ꯃꯇꯨꯡ ꯆꯥꯕꯁꯦ ꯍꯥꯎꯋꯦ ꯍꯥꯏꯔꯗꯤ ꯌꯦꯟꯁꯦ ꯀꯨꯏꯅ ꯆꯥꯅꯤꯡꯉ ꯂꯩꯔꯕꯅꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯤꯜꯍꯧ ꯆꯥꯕꯁꯦ ꯇꯤꯜꯍꯧ ꯆꯥ ꯍꯥꯔꯠꯄꯅꯦꯕ ꯑꯗꯣ
Tilo jam pa me di habdi iro mo ko mam tilo tha di en sa habdi tilo je cái đúng chắc mình đi phải uống tập hình là sao vậy thì cũng tao vậy habdi na tuan hak la ga mi chi pi ta ba sẽ extra kalau sih. Rasanya mirip. Sao sẽ nhầm nhầm extra kalau lah. Cái gì? Sao lòng xin lỗi nào? Nyam itu. Ni itu yang kita ambil. Ini sama dengan apa ya? Kecil lah mana lah ek pada. Kau lah. Kacau cak. Yang gì người ta gọi Hawaii thì mai mà nung gì maru jam hau này đó. Tao muốn tới là gì sao phải đi. Khao đắp phân mà mì nó đều chứ ạ. Ah, Vậy. Bây giờ ngang phân rồi. Cái gì? Chưa, không. Bisa sih kak. Oke. Đối mà một cái dịch sao rồi đó. Mẹ mình cái video chụp hàn về người đang chụp đó. Like, share, subscribe to video mo. Đối mà thân video nó sẽ gì đi. Bye bye.